Kanglei News ki ayuki pao minyang tapiriba pumnamapu Roma Ilangbamna ikokno na kurumjali. Narco Terrorist Emergency Loukhatkhre Anti-Narcotic Bureau Loukhatkhre NE CM singda memorandum Phajinkhiba. Laibak asigi awang nungpopu Narco Terrorist Emergency haina Loukhatkhre region asida thengnariba narco terrorist sing asibu thengnanaba India lengangna atuba matamda Anti-Narcotic Bureau Loukhatkhre Coordinating Committee on Manipur Integrity ki convener Khuraidam athauba yauna committee asigi mihusingna awang nungpokta leiriba state singi chief minister singda memorandum amamam pisinduna taksinkhre. Kokomina Phajinkhiba memorandum aduda awang nungpokta narco terrorist singa chathariba terrorist activities sing amadi awang nungpoki leiriba natural resource sing asibu narco terrorist singna manghan takhanbagi chathariba thong asibu lumna lawduna atuba matamda central government na awang nungpoku narco terrorist emergency Loukhatkhre region asida narco terrorist singa chathariba drug mafia amadi narco terrorism illegal oiba activities sing asibu thengnanaba akhanaba anti narcotic bureau natraga hiramasigi matangda akhanaba force ama linkhanaba central government ta taksilakli. Arambai Tenggol ki miwe sing Phajinkhiba gi mayokta miyamna mairagi release chatuna khongjang changchinkhre. Arambai Tenggol ki miwe ahum Manipur police na Phajinkhiba gi mayokta National Highway 37 gi paringda leiriba maira paibi ima ibel singna khota maira paiduna atuba matamda Phajinkhiba sing THOURANG mairagi release Chtkhre. Ngasi ki khongjang adugi mari leinana awang khunau maira paibi gi secretary sabungwam ongbi bimolatana phongdokibada lengang na ngaihak leitana khungak pasing longhup tanbagum phaba amadi Arambai Tenggol gi miwe sing tanaduna phaba gi thawong asi mama obi singna pamde haukiba sai 2023 ki May 3 dagi haurakiba irang asina Arambai Tenggol gi isa sing leiramdrabadi maitei haiba purup leiramdaba yai mulamba yabani sidinaba yaba sinaraba matung maralama pisinduna isa sing bu phaba gi thawong lengang na chatharakli asi khudakta lekadabani Phajinkhiba isa sing condition amata yaudana athubada thadoroktrabadi mama obi singna akanba khongjang kya changsilakani haina phongdoki. Thengnagadoriba assembly mifamda NPP gi MLA sing opposition based PHAMNABA THOURANG TORI speaker tha asigi taradagi hauduna pangthokadoriba assembly mifamda NPP gi MLA sing opposition based PHAMNABA THOURANG TORI haina Manipur Legislative Assembly gi speaker Thokchom Setyabartna phongdokhre. Wafam asing asi mayang Imphal Kendra gi manung chanbada leiba thana awang leikaida Nauna Saba Kuman multiples hall sangaba duda miyam da kusinabagi thauramda speaker TS Setyabartna phongdokibani mahangna paumi singna makata na phongdokibada tha asigi taradagi hauduna pangthokadoriba assembly mifam asida ruling amadi opposition base saina leiriba base ani asida NPP gi MLA sing opposition base ta PHAMNABA THOURANG TORI adubu NPP gi leiriba MLA sing aduna opposition base ta PHAMBA natraga PHAMNABA haibadudi hojik phawbagi oina lekhai tadri. Kuki Inpi Manipur gi president ki Mathakta case Loukhatkhre mamang thagi kuntrada cycle da Manipur police amadi CRPF ki apunba security ki kangbuna popi tharama mafamda sangduna popi pambi sing yanthatnaba honabada athingba pirakpaga loinana security force sing gi gari thugaiba amadi popi yanthatpa changba yaroi haina athingba kiba Kuki Inpi Manipur gi president CS Azang Khongsai gi Mathakta Manipur lengana case ama Loukhatkhre FIR register TWKHRE hairi lengak haina mingthonba state political party ama sapongkhre isagi ojaba thidana miyangi dama kathokpa haiba wakhalonda yumpham oiba lengak haina mingthonba state political party ama ngasi Manipur press club ki thangjing hall da pangthokpa thauramda sapongkhre. Political party asigi maru oiba thaudang puba sing saruk yaduna pangthokkiba thauram aduda political party asigi matangda phongdokladuna party asigi president Retired Colonel Haurongbam Sarana hai Manipur da haudik lengak leirabasu lengak leitaba lamdam amagumna miyamna awapa kya mayoknari 2023 gi May 3 dagi hauduna lamdam asida thokliba irang asida lamdam asigi miyamna wariba asigumna Manipuri itihasta asigumba awaba asi mayoknakidri thokliba irang asina state asigi manungda state asigi miyam open jail da leibagi pangkhak oriba asi malengi leibak singi manungda Manipur khaktani oriba phibam asida state asigi miyam Kam thengna wanarabasu lengak paiba singna khangsinadana leiri. Khudai Khulengi ekar kunmanga da ain kaina tharamba popi yanthakre lengangna sangsilakliba war on drugs ki manung channa Tengnopal district ki manung chanbada leiba Tengnopal police station na konba Khudai Khulen Hill Range da ain kaina chaurangna ekar kunmanga rompak chauma mafam da tharamba popi pambi sing Manipur police amadi central force ki apunba security combined team na yanthatuna manghan takhankre thawdo asigi matangda mari leinaba police station na FIR panduna case ama register tawbaga loinana makha taba ain gi thabak lokhatpa hokre hairi nakalama romda Manipur police na chadorpa cherol amada Greater Imphal da leiriba government official shopkeeper amadi misa miyamda ki han khanghanduna senkhai thungai tawbada chenaba aina thingkhraba khulai paiba loop KCP PWG gi cadre ama Manipur police na fare hairi senkhai thungai tawbaga mari leinana faraba miyo edu Lamphel super market gi El Nanau Sharma Elias Puremba kawi hairi.
मियोय अहुम फारे नेशनल हाईवे 37 इम्फाल जिरीबाम लंबिदा चेनबा ट्रांसपोर्ट व्हीकल ड्राइवर सिंगदगी चलान इशू तौदुना सेल खोंगतपदा चेनबनी हाइबा मियोय अहुम सिक्योरिटी फोर्स न फागतख्रे पुलिस की पाव मतुंग इन फारबा मियोय सिंग अदुदी थांगजाम जॉर्ज एलाइज सूरज सही कुनिपान अबुजाम नरेंद्र एलाइज मिटलंग सही कुनमाथोय अमसुंग वायेंगबम अमरजीत एलाइज बोय सही कुंट्रा मंगा कवी मियोय अहुम असी ngarang इम्फाल वेस्ट डिस्ट्रिक्ट की पासोय पुलिस स्टेशन न कोनबा कैथल मानबी एरिया दगी फागतपा ngangkibani मखोयदगी पेपर रोल मापनगा लोइना थर्मल प्रिंट अमा एक्स्ट्रा एंटीना अमा यावना हैंड हेल्ड वायरलेस सेट अनि आधार कार्ड अनि नोटबुक अनि वॉलेट अनि चका मरी बानबा गाड़ी अमा मसुंग सेल ओइना लुपा 5,500 फागतपा ngamki हाइरी।